Chahi asigi October anidagi hauduna Delhi ki kutuk minar dagi Manipur tamna cycling for Manipur pace haiba chimda ing tappage pauza puduna cycle thoduna khongsanlakpa transgender social activist Malem Thongam tha asigi tarateta Senapati da thungduna Imphal gidamak khongsanlakpa houragani haiba khongchat asida miyamna mahak putaramna oktuna pukning thawat piu haina nompok lenga apunba nupi lupna pauzelakle firam asigi matangda ngasi major kulda leba Manipur press club ki kawru hall da pangthokpa pawim pham amada nompok lenga apunba nupi lup ke general secretary Thombam Ongbira Damanina Hai, Lamdamasida Hokiba Chahi English in Kungo Humdogi Me Ahumdagi Hauduna, Togliba Iraq Asida Mioikaya Laikidre Amade, Mioikayana Lanjenduna Awabakaya Maya Ududa Lady, Iraq Asibulo Shinduna, Tangdulaita Ba Hanjil Handuna, Hanagumanunga Fana Lainabagi Wakalonda Chahi asigi October Adidagi, Delhi dagi cycling for Manipur peace haiba pauza puduna cycle thoda lakliba transgender social activist Malem Thongam Hosik Nagalangi Dimapur Yorokre, Mahaki Khongchat Makha Tarpo Oina Manipur Tamna Lakpa Houragani Amade, Thasi Tarategi Senapati dagi Imphal Tamna Lakpa Hogani, Haiba Mahaki Khongchat Asida Miam Nasogot Piu Amade, Pukling Tawat Piu Haiduna, Mahaki Pauza Bubo Khongchat Asi Kanakumakang Lup Furup Amataga, My Amatagi Mayoktanate, Lamdamasida Tangulay Daba Hanjina Data ba Hanjina budget pani haina so phongdoke ngasigi pawim pham adu dal limit ki thongmi sing su sarokya ke panbaya bade Delhi dagi Manipur tagna cycle thorok liba Malem Thongam ke khongchat asi ngasiga tharga numit humfutara ni hen khrabani Aikoi lamdam sida tangdu laita ba oihanbiu ing tapo oihanbiu irei chak kudimak yang tangdu laita ba amagi pibamda oihanbiu haibigi damakta mahangna asigumlaba ing tapagi khongchat asida cycle rally ama thauduna mahangna aikoi hauji mak mahang asi khoigi dimapur da mahak hauji mak aikoi cycle rally asi thauraga le chali aduna mahangna Manipur irei yaurpa asida Lamdam sida lairi bai reisa kuding mangna mahakna yorokpa matam asida mahak pupun thogatpa oina mahak upina bagi damakta lamdam sigi iraisa kuding makta akoi social media gi maikaida akoi haijari mahakna lakpa matamda akoi gi lambian gi nak yata akoi gi lamdam sigi ing tappa pamjaba lamdam sigu tangdu laitan himba pamjaba akoi gi iraisa kuding mangna mahaku opiu haibasi akoi media gi thongda haijari mahak asi akoi lakpa matamda akoi kanglagi budau ibendau asisu khoirambagi tanja adu mahak na laujagani masidasu khoigi iraisa kuding mangna mahaku obiduna isol khumina lamdam sigi tangdu laita ba porokna ba haiduna mahaki thaujal amadi thongni nom akoi kuding ani masiya do wa media